ꯂꯦꯞꯊꯧ ꯌꯥꯗꯕ ꯃꯤꯍꯨꯜꯅ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯄꯅ ꯅꯛꯅ ꯂꯩꯕ ꯀꯅꯥꯅ ꯇꯥꯈꯤꯗ꯭ꯔꯕ ꯄꯥꯈꯠꯄ ꯐꯥꯎꯅꯁꯨ ꯍꯥꯊꯨ ꯊꯣꯔꯛꯈꯤꯕꯅꯤ ꯀꯥꯗꯒꯤ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯣꯏꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯇꯝꯂꯤꯕꯗꯣ ꯃꯤꯅꯣꯛꯅꯤ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯎꯍꯟꯕꯗꯤ ꯄꯥꯝꯗꯕꯅꯤ ꯌꯦꯡꯅꯤꯡꯍꯟꯗꯦ ꯀꯅꯥꯗ ꯍꯦꯟꯖꯤꯟꯈꯤꯒꯅꯤ ꯏꯀꯥꯏꯕ ꯃꯔꯝꯁꯤ ꯈꯛꯀꯤꯅꯤ ꯅꯨꯡꯁꯤꯔꯕꯁꯨ ꯎꯍꯟꯅꯤꯡꯗ꯭ꯔꯤꯕ ꯏꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯉꯥꯛꯁꯤꯜꯂꯕ ꯈꯖꯥꯏ ꯑꯗꯣ ꯈꯨꯅꯝꯗꯨꯅ ꯅꯥꯟꯅꯗꯨꯅ ꯂꯥꯛꯄꯗꯨꯅ ꯆꯥꯛꯈꯨꯝ ꯌꯧꯔꯦ ꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯄꯗ ꯁꯅꯥꯇꯣꯝꯕꯤꯅ ꯀꯧꯔꯛꯏ ꯃꯆꯥ ꯊꯣꯏꯕ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ ꯁꯤꯂꯩ ꯀꯞꯇꯨ ꯕꯦꯁꯟꯗꯨꯗ ꯊꯝꯂꯒ ꯍꯧꯒꯠꯍꯧꯔꯦ ꯏꯔꯨꯕꯁꯨ ꯂꯣꯏꯍꯧꯔꯕꯅꯤ ꯑꯗꯨꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅ ꯊꯤꯜꯂꯨꯅꯕ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯣ ꯉꯔꯥꯡꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥ ꯁꯅꯥ ꯈꯔ ꯋꯥꯠꯂꯤꯕꯅꯤ ꯀꯣꯜꯂꯤꯛꯄꯨꯗꯤ ꯃꯈꯣꯏ ꯑꯥꯗꯁꯨ ꯂꯩꯖꯩ ꯍꯥꯏꯕꯅꯤꯅ ꯌꯥꯔꯦ ꯑꯗꯨꯒꯅꯦ ꯕꯥꯃꯣꯟꯒꯤꯅ ꯀꯃꯥꯏ ꯇꯧꯔꯕ ꯖꯥꯠꯅꯣ ꯁꯤꯗꯒꯤ ꯆꯠꯃꯤꯟꯅꯕꯕꯨꯗꯤ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤ ꯍꯥꯟꯅ ꯃꯥꯒ ꯆꯠꯈ꯭ꯔꯗꯤ ꯐꯩꯗꯅ ꯍꯣꯏ ꯃꯥ ꯁꯅꯥ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯁꯤ ꯆꯥꯝꯊꯣꯛꯑꯝꯈꯤꯒꯦ ꯍꯣꯏ ꯏꯃꯥꯁꯨꯅꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯁꯅꯥꯇꯣꯝꯕꯤ ꯊꯣꯛꯈ꯭ꯔꯦ ꯁꯤꯂꯩꯁꯨ ꯀꯞꯇꯨ ꯆꯥꯝꯂꯕ ꯇꯨꯡ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯀꯥꯗ ꯑꯃꯨꯛ ꯀꯥꯔꯛꯂꯦ ꯏꯀꯥꯏ ꯊꯣꯛꯂꯛꯈꯤꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯗ ꯇꯥꯔꯦ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯄꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯣꯂꯤ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯆꯪꯉꯛꯄꯗ ꯄꯣꯏꯔꯩ ꯉꯥꯟꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯟꯌꯥꯞꯀꯤ ꯀꯨꯗꯥꯝꯗꯣ ꯄꯥꯟꯁꯤꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯒꯥꯔꯤ ꯑꯝꯇ ꯁꯤꯂꯩ ꯇꯍꯥ ꯃꯀꯣꯛ ꯅꯣꯝꯂꯒ ꯍꯣꯏ ꯄꯤꯒꯦ ꯁꯤꯜꯚꯔ ꯀꯂꯔꯒꯤ ꯒꯥꯔꯤ ꯑꯃ ꯂꯧꯔꯗꯨꯅ ꯄꯤꯔꯛꯏ ꯅꯨꯄꯥꯗꯨꯗ ꯄꯣꯏꯔꯩꯁꯨ ꯂꯧꯁꯤꯜꯂꯒ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗꯨꯗ ꯁꯤꯖꯤꯟꯈ꯭ꯔꯦ ꯍꯥꯟꯅ ꯀꯣꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯌꯦꯡꯖꯩ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯤꯂꯩꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯥ ꯁꯅꯥꯅ ꯇꯥꯇꯣꯟ ꯍꯥꯟꯅ ꯉꯟꯅ ꯆꯠꯂꯣ ꯍꯥꯏꯔꯛꯑꯦ ꯄꯣꯏꯔꯩꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯑꯗꯨꯏ ꯑꯩꯁꯨ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤꯅꯤ ꯅꯪꯒ ꯏꯃꯥ ꯍꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩ ꯉꯥꯏꯍꯥꯛ ꯍꯥꯏꯗꯣꯔꯛꯂꯒ ꯂꯧꯕ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ ꯁꯤꯂꯩ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯡꯌꯥꯠꯀꯤ ꯉꯛꯁꯝ ꯃꯄꯥꯗꯣ ꯁꯦꯝꯖꯤꯟꯕꯤꯔꯛꯏ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯑꯗꯣ ꯕꯥꯃꯣꯟꯒꯤꯁꯨ ꯍꯥꯏꯔꯛꯄꯅꯤ ꯁꯝꯖꯦꯠ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯐꯥꯔꯤ ꯂꯩꯔꯤꯕ ꯃꯁꯝꯗꯣ ꯌꯦꯠ ꯊꯪꯕ ꯄꯤꯁꯨꯝ ꯃꯄꯥꯗ ꯈꯥꯛꯇꯨꯅ ꯍꯥꯠꯂꯒ ꯃꯄꯣꯛ ꯀꯥꯏꯍꯟꯗ ꯁꯦꯝꯕꯤꯔꯛꯏ ꯄꯣꯏꯔꯩ ꯉꯥꯟꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯏ ꯂꯟꯆꯦꯟꯕꯗ ꯍꯥꯏꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯝꯂꯁꯅꯤ ꯑꯗꯨꯃꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯔꯦ ꯑꯗꯣ ꯄꯣꯠꯆꯩ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯤ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ ꯑꯍꯣꯏ ꯊꯤꯟꯗꯣꯛꯆꯔꯨꯔꯒꯦ ꯁꯨꯒꯠꯂꯞ ꯅꯣꯛꯂꯛꯏ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯣ ꯁꯝꯖꯦꯠꯇꯨ ꯊꯝꯈ꯭ꯔꯒ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯩꯔꯤꯕꯗꯣ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯔ ꯇꯛꯅꯗꯨꯅ ꯇꯩꯍꯜꯂꯕ ꯇꯨꯡꯗ ꯈꯨꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯃꯑꯣꯡ ꯇꯥꯅ ꯅꯝꯕꯤꯔꯛꯏ ꯄꯣꯏꯔꯩꯁꯨ ꯅꯨꯄꯤ ꯃꯥꯅ ꯅꯝꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯃꯁꯥꯗꯣ ꯈꯖꯤꯛꯇꯪꯁꯨ ꯅꯣꯟꯊꯔꯛꯏ ꯑꯗꯨꯒ ꯅꯣꯛꯃꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯅꯪꯗꯤ ꯀꯩ ꯆꯥꯔꯒꯦ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯝꯇ ꯑꯩꯅ ꯆꯥꯗꯣ ꯊꯛꯇ꯭ꯔꯁꯨ ꯁꯪꯒꯣꯝꯂ ꯀꯩꯅꯣ ꯊꯛꯆꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯂꯩꯔꯛꯂꯤꯕꯁꯤꯡꯗꯨꯁꯨ ꯅꯪꯅ ꯆꯥꯅꯕꯅꯤ ꯀꯅꯥ ꯄꯤꯖꯒꯦꯅ ꯊꯝꯃꯤꯅꯣ ꯃꯈꯨꯠꯇ ꯁꯠꯇꯣꯛꯂꯒ ꯃꯥꯂꯦꯝ ꯂꯩꯁꯥ ꯈꯔ ꯄꯛꯑꯧꯕꯗꯣ ꯐꯗꯤ ꯃꯆꯥ ꯂꯩꯔꯨꯕꯗꯨꯗ ꯐꯠ ꯇꯩꯁꯤꯟꯈ꯭ꯔꯒ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯩ ꯊꯕꯛ ꯍꯣꯠꯅꯕꯗ ꯆꯥꯕ ꯁꯪꯗꯕꯅꯤ ꯀꯩꯅꯣꯝꯃ ꯌꯦꯡꯂꯒ ꯆꯥꯁꯤꯜꯂꯨꯔꯒꯦ ꯑꯗꯣ ꯁꯪꯒꯣꯝꯗꯨꯅ ꯍꯦꯟꯅ ꯊꯛꯆꯅꯤꯡꯗ꯭ꯔꯦ ꯁꯪꯒꯣꯝ ꯑꯐꯝꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯁꯨꯛꯇꯥꯃꯨꯛ ꯇꯥꯔꯣꯏ ꯍꯥꯏꯔꯕ ꯁꯤꯂꯩ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯒ ꯋꯥꯍꯪ ꯇꯧꯁꯤꯜꯂꯛꯏ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯆꯥꯕ ꯐꯥꯎ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯣ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯩ ꯊꯕꯛ ꯇꯧꯕꯗ ꯅꯠꯇ꯭ꯔꯣ ꯅꯁꯥꯗꯣ ꯋꯥꯍꯟꯈꯤꯅꯣ ꯊꯕꯛ ꯌꯥꯝ ꯇꯧꯁꯤꯟꯈꯤꯅꯣ ꯍꯥꯏꯕꯁꯦ ꯇꯥꯗꯦꯕ ꯅꯪ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯁꯤꯂꯩ ꯅꯨꯄꯥ ꯑꯃꯕꯨ ꯊꯩꯔꯒ ꯐꯃꯨꯡ ꯃꯅꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩ ꯈꯣꯏꯗꯧ ꯊꯤꯠꯂ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯁꯥꯎꯔꯪ ꯇꯧꯅ ꯅꯪꯅ ꯅꯥꯔꯒ ꯑꯩꯁꯨ ꯌꯥꯎꯅ ꯋꯥꯏ ꯍꯥꯏꯁꯦ ꯅꯪ ꯍꯦꯛ ꯀꯥꯎꯏ ꯑꯩꯅ ꯋꯥꯅ ꯂꯩꯕꯗꯨꯔꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯪ ꯄꯦꯟꯈꯩ ꯅꯥꯔꯣ ꯑꯗꯨꯒ ꯑꯩꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯕꯗꯣ ꯅꯪ ꯄꯦꯟꯅ ꯌꯦꯡꯉꯨ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯥꯕꯗ ꯁꯤꯂꯩ ꯀꯔꯤꯅꯣ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯀꯩꯅꯣ ꯇꯥꯇꯣꯟ ꯑꯩꯕꯨ ꯑꯗꯨꯝꯕ ꯀꯔꯝ ꯀꯥꯟ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯅ ꯇꯥꯇꯣꯟꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯅ ꯌꯦꯡꯕ ꯄꯥꯝꯈ꯭ꯔꯒꯦꯕ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯎꯠꯂꯤꯗꯨꯅꯤ ꯇꯥꯇꯣꯟ ꯅꯪ ꯁꯤꯗꯤꯕ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯁꯣꯒ ꯐꯣꯟꯒꯗꯣ ꯄꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ
ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯁꯣꯒ ꯐꯣꯟꯗꯨꯒ ꯄꯥꯏꯔꯒ ꯉꯁꯤ ꯈꯛꯅꯤ ꯋꯥꯒꯦꯅ ꯋꯥꯔꯕꯗ ꯍꯌꯦꯡꯗꯩ ꯇꯧꯗꯧꯁꯨ ꯂꯩꯇ꯭ꯔꯦ ꯅꯥꯕꯕꯨ ꯀꯅꯥ ꯄꯥꯝꯒꯦ ꯑꯩꯅ ꯍꯦꯟꯅ ꯅꯥꯅꯤꯡꯗꯦ ꯊꯕꯛꯁꯤꯗꯤ ꯌꯥꯗꯗꯧꯔꯤꯅꯤ ꯃꯤꯔꯣꯜ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥ ꯁꯅꯥꯗ ꯂꯣꯏꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯄꯣꯏꯔꯩ ꯄꯤꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯇꯞꯅ ꯇꯞꯅ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯁꯥꯎꯒꯠꯂꯝꯕꯗꯨꯁꯨ ꯈꯔ ꯈꯖꯤꯛ ꯇꯞꯊꯔꯛꯂꯦ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯋꯥꯕꯗꯨ ꯌꯦꯡꯕ ꯄꯥꯝꯗꯕꯒꯤ ꯑꯁꯥꯎꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯆꯩꯕ ꯃꯥꯅ ꯍꯥꯏꯔꯤꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯁꯣꯒ ꯐꯣꯟꯒꯗꯣ ꯂꯧꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯈ꯭ꯔꯒ ꯃꯈꯨꯠꯇ ꯑꯣꯏꯅ ꯇꯞꯅ ꯁꯝꯂꯛꯏ ꯁꯤꯂꯩ ꯉꯛꯉꯛꯅ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯈꯨꯠꯁꯤꯅ ꯅꯨꯄꯥꯗꯣ ꯋꯥ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯆꯥꯊꯣꯏ ꯋꯥꯈꯜꯁꯦ ꯂꯩꯗꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯅ ꯋꯥꯕꯗꯣ ꯑꯩ ꯎꯕ ꯄꯥꯝꯗꯦ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯈꯣꯏꯔꯥꯡꯕꯗꯤ ꯐꯥꯎꯒꯗꯨ ꯌꯥꯗꯦ ꯅꯪꯁꯦ ꯏꯐꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯅꯤꯅꯦ ꯏꯐꯝꯗꯒꯤ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯐꯟꯅꯤꯡꯗꯦ ꯁꯤꯂꯩ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯜꯂꯛꯏ ꯃꯇꯧꯗꯨꯗ ꯈꯨꯠꯁꯥꯁꯤꯡꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯅꯥꯔꯨꯝꯗ ꯈꯖꯥꯏꯗ ꯇꯥꯏꯅꯕ ꯃꯄꯥꯗꯨꯗ ꯊꯝꯂꯛꯏ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯕꯤꯗꯨꯅ ꯈꯖꯥꯏꯗ ꯅꯥꯟꯕꯤꯔꯒ ꯑꯩꯒꯤ ꯀꯞꯆꯦꯠꯄꯤ ꯎꯅꯥ ꯑꯃ ꯂꯦꯡꯕꯩꯁꯨ ꯀꯞꯄ ꯉꯝꯕꯤ ꯁꯤꯂꯩ ꯁꯨꯒꯠꯂꯛꯏ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯦꯛꯑꯟꯕꯁꯤꯗꯅꯦ ꯑꯩꯁꯦ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯝꯕ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒꯅꯦ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯁꯣꯏ ꯂꯥꯛꯇꯅ ꯑꯩꯒꯤ ꯋꯥꯍꯩꯗ ꯑꯃꯨꯛ ꯄꯤꯔꯛꯂꯗꯤ ꯈꯟꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯨ ꯏꯆꯝ ꯆꯝꯕ ꯋꯥ ꯑꯃ ꯍꯥꯏꯕꯒꯤꯁꯨ ꯅꯄꯤꯔꯥ ꯆꯦꯟꯗꯅ ꯄꯤꯔꯤꯁꯤꯅꯤ ꯁꯤꯂꯩ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯨꯊꯈꯤꯗꯨꯅ ꯏꯇꯞ ꯇꯞꯅ ꯃꯥꯁꯨ ꯑꯩꯅꯔꯣ ꯁꯤꯕꯣ ꯏꯃꯥ ꯄꯨꯛꯅꯨꯡꯗꯩꯅꯤ ꯑꯩꯅ ꯊꯤꯡꯕ ꯉꯝꯕꯗꯧꯅ ꯍꯣ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯁꯦ ꯀꯛꯄꯟꯕꯤ ꯅꯪꯁꯦ ꯀꯞꯇꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕ ꯅꯋꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯗꯛ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯊꯩ ꯊꯩꯗꯅ ꯆꯦꯟꯕꯗꯧꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯄ ꯊꯩꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯠꯇꯅ ꯎꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯤ ꯇꯧꯔꯛꯏ ꯋꯥꯍꯩꯗꯨꯗ ꯃꯤꯅꯣꯛꯇ ꯎꯗꯅꯕ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯍꯦꯟꯅ ꯂꯨꯞꯊꯈ꯭ꯔꯦ ꯃꯥꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ ꯃꯈꯩ ꯎꯒꯟꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯅ ꯎꯕꯁꯨ ꯍꯥꯟꯈ꯭ꯔꯦ ꯄꯤꯅ ꯃꯃꯣꯟ ꯇꯝꯖꯔꯣ ꯍꯥꯏꯕꯒꯨꯝꯅ ꯈꯨꯠꯁꯥ ꯃꯐꯝ ꯂꯦꯡꯉꯛꯂꯦ ꯃꯥꯏꯊꯣꯡꯗ ꯏꯃꯣꯟ ꯃꯣꯟꯅ ꯄꯥꯏꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯊꯔꯛꯇꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯏꯀꯥꯏꯕ ꯍꯦꯟꯖꯤꯜꯂꯕ ꯅꯨꯄꯤ ꯃꯥꯗꯤ ꯏꯀꯥꯏ ꯃꯤꯅꯣꯛ ꯄꯦꯟꯖꯅ ꯇꯝꯂꯛꯏ ꯃꯃꯤꯠ ꯎꯏꯁꯤꯟ ꯅꯨꯄꯥ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥ ꯈꯔ ꯆꯠꯈꯠ ꯃꯃꯥꯏꯗ ꯎꯏꯁꯤꯜꯂꯒ ꯄꯤꯅ ꯅꯣꯛꯂꯤ ꯃꯤꯅꯣꯛꯇꯣ ꯃꯤꯅꯤꯠ ꯈꯔ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯝꯅ ꯂꯩꯔꯝꯂꯕ ꯇꯨꯡ ꯁꯤꯂꯩ ꯇꯞꯅ ꯀꯧꯔꯛꯏ ꯇꯥꯇꯣꯟ ꯊꯦꯡꯉꯦ ꯁꯤꯂꯩ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯄꯣꯏꯔꯩꯁꯨ ꯀꯣꯜꯂꯝꯕꯗꯣ ꯈꯔ ꯈꯖꯤꯛ ꯊꯥꯗꯣꯛꯂꯒ ꯌꯦꯡꯂꯛꯏ ꯊꯦꯡꯉꯦ ꯍꯥꯏꯕ ꯄꯨꯡꯁꯦ 6:30 ꯍꯦꯟꯈ꯭ꯔꯦ 9 ꯇꯥꯗꯧꯔꯦ ꯀꯩꯅꯣ ꯑꯕꯣ ꯁꯤꯂꯩ ꯄꯤꯁꯨꯝꯗꯣ ꯁꯝꯖꯤꯟꯅꯒꯦ ꯇꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯩꯅꯤ ꯎꯃꯤꯔꯣ ꯅꯪ ꯍꯟꯗꯛꯃꯨꯛꯇꯤ ꯄꯣꯏꯔꯩ ꯈꯪꯗꯣꯡ ꯗꯣꯡꯊꯣꯔꯛꯏ ꯀꯣꯜꯂꯝꯕꯗꯨꯁꯨ ꯇꯞꯅ ꯊꯥꯗꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯁꯦ ꯀꯩ ꯇꯧꯁꯤꯟꯕꯤꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯅꯤꯡꯉꯦ ꯃꯆꯥꯊꯣꯏ ꯁꯤꯂꯩ ꯄꯣꯏꯔꯩꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯅ ꯁꯦꯠ ꯊꯥꯔꯒ ꯄꯛꯁꯜꯂꯛꯇ꯭ꯔꯦ ꯁꯨꯝ ꯈꯔ ꯅꯨꯡꯁꯤꯔꯝꯕꯁꯦ ꯇꯥꯇꯣꯟꯒꯤ ꯄꯛꯇꯕ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯍꯜꯂꯣꯏꯗꯧꯔꯦ ꯅꯪꯅ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯄꯛꯇꯦ ꯍꯥꯏꯒꯦꯔꯥ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯅꯅꯥꯛꯇꯒꯤ ꯁꯨꯡꯍꯟ ꯍꯟꯅꯤꯡꯗ꯭ꯔꯦ ꯀꯥꯟꯗꯦ ꯕ꯭ꯔꯤꯖꯦꯁꯂꯥ ꯖꯌꯥꯂꯥ ꯑꯃ ꯀꯧꯔꯒꯅꯦ ꯑꯣꯏꯅ ꯄꯣꯠ ꯆꯩꯁꯦ ꯍꯣꯜꯍꯜꯂꯒꯦ ꯑꯩꯅ ꯁꯤꯗ ꯅꯅꯥꯛꯇ ꯂꯩꯔꯒꯦ ꯑꯩ ꯌꯥꯝ ꯋꯥꯔꯦꯀꯣ ꯇꯥꯇꯣꯟꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯇꯥꯕꯗ ꯃꯤꯉꯣꯟꯗ ꯊꯧꯗꯥꯗꯧ ꯁꯔꯨꯛ ꯑꯝꯇ ꯆꯠꯂꯣ ꯊꯨꯅ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯕꯨ ꯏꯜꯂꯒ ꯇꯥꯜꯂꯤ ꯍꯦꯛꯇ ꯏꯜꯂꯒ ꯇꯥꯜꯂꯦ ꯍꯥꯏꯋꯥꯅꯤ ꯇꯥꯜꯂꯤꯁꯦ ꯊꯦꯡꯉꯕꯒꯤꯅꯦ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯀꯥꯟꯁꯤꯗ ꯏꯔꯥꯡ ꯑꯃꯨꯛ ꯇꯧꯕꯤ ꯂꯩꯔꯦ ꯏꯔꯥꯡꯒꯤ ꯍꯧꯔꯛꯐꯝꯅ ꯅꯪꯅ ꯑꯣꯏꯔꯒ ꯑꯇꯩ ꯑꯇꯣꯞꯄꯗ ꯇꯧꯔꯨꯕ ꯅꯠꯇꯦ ꯃꯤ ꯏꯇꯨꯗ ꯇꯧꯖꯕꯅꯤ ꯀꯣꯟꯅ ꯇꯧꯔꯣ ꯅꯪꯒꯤ ꯏꯔꯥꯡꯗꯣ ꯑꯁꯦꯡꯕꯩ ꯆꯪꯉꯛꯀꯅꯨꯀꯣ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯇꯥꯇꯣꯟ ꯆꯠꯂꯣꯕ ꯄꯣꯏꯔꯩ ꯃꯊꯕꯥꯛ ꯃꯄꯥꯗꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯔꯒ ꯑꯁ ꯊꯃꯣꯏꯁꯦ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯥꯇꯣꯟ ꯅꯪꯕꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒꯤ ꯈꯨꯀꯧꯗꯨꯗꯕꯨ ꯊꯃꯣꯏꯁꯦ ꯃꯍꯤ ꯆꯦꯜꯂꯦꯕ ꯀꯥꯟꯅꯗꯦꯗ ꯑꯩ ꯆꯠꯂꯔꯣꯏ ꯆꯠꯂꯁꯨ ꯅꯪ ꯑꯣꯏꯅ ꯆꯠꯂꯅꯤ ꯑꯁ ꯌꯥꯝ ꯇꯜꯂꯦ ꯅꯪꯁꯦ ꯇꯥꯇꯣꯟ ꯇꯜꯂꯅꯨ ꯅꯋꯥꯗꯕꯨ ꯇꯟꯕ ꯍꯧꯅꯕ꯭ꯔꯣ ꯆꯠꯂꯣꯝꯇ ꯃꯥ ꯁꯅꯥꯅ ꯉꯥꯡꯉꯛꯄꯗꯨꯅꯦꯕ ꯅꯪ ꯄꯥꯝꯃꯤꯁꯦ ꯉꯥꯡꯉꯁꯨ ꯆꯩꯔꯁꯨ ꯑꯃꯨꯛꯇꯪ ꯈꯣꯟꯊꯤ ꯆꯥꯖꯔꯁꯨ ꯑꯃꯨꯛꯇꯪ ꯑꯣ ꯑꯃꯨꯛꯇꯪꯂ ꯐꯩ ꯁꯤ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯟꯇꯛꯅ ꯁꯅꯥꯕꯨ ꯇꯥꯅꯕ ꯀꯧꯈꯤ ꯃꯥ ꯁꯅꯥ
ꯃꯤꯡꯗꯨꯒꯤ ꯃꯅꯤꯡꯗ ꯋꯥꯍꯩ ꯈꯔꯁꯨ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯇꯥꯇꯣꯟꯁꯦ ꯆꯠꯄ ꯉꯝꯃꯔꯣꯏ ꯇꯜꯂꯦꯌꯦ, ꯑꯩ ꯑꯣꯏꯅ ꯆꯠꯂꯣꯌꯦ, ꯃꯥꯁꯅꯥ ꯑꯝꯇ ꯍꯥꯏꯔꯣ ꯂꯥꯎ꯫ ꯍꯦ ꯀꯩꯅꯣ ꯑꯉꯥꯎꯕꯤ? ꯁꯤꯂꯩꯒꯤ ꯃꯆꯤꯟ ꯃꯦꯟꯈꯤ꯫ ꯑꯁ ꯁꯣꯔ ꯐꯨꯜꯂꯦ ꯑꯉꯥꯎꯕꯁꯤꯗꯤ, ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯀꯦ ꯈꯜꯂꯤꯔꯣ? ꯄꯣꯏꯔꯩ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯁꯥꯎꯔꯪ ꯇꯧꯅꯗꯦ ꯍꯥꯏꯔꯛꯏ꯫ ꯁꯤꯂꯩꯒꯤ ꯃꯀꯣꯛꯇꯣ ꯈꯖꯤꯛ ꯏꯜꯂꯒ, ꯁꯣꯅꯣ, ꯅꯪꯅ ꯁꯣꯅꯣ ꯆꯨꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯤ? ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯀꯦ ꯈꯜꯂꯤꯔ ꯑꯩ? ꯅꯪꯁꯦ ꯑꯩꯀꯣ? ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯃꯨꯛ ꯄꯩꯈ꯭ꯔ ꯃꯥꯜꯂꯦ꯫ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ? ꯑꯍꯣꯏ ꯐꯔꯦ, ꯆꯠꯆꯔꯒꯦ ꯅꯅꯥꯏ꯫ ꯍꯣꯏ ꯆꯠꯂꯣ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯍꯥꯏꯔꯗꯤꯅꯦ ꯈꯣꯟꯒꯁꯦ ꯇꯠꯈꯩ ꯂꯥꯎꯔꯝꯗ꯭ꯔꯁꯨ ꯌꯥꯕ꯫ ꯅꯪꯁꯤꯃ ꯑꯩꯗꯤ ꯀꯃꯥꯏ ꯉꯥꯡꯅꯅꯦ? ꯆꯤꯟ ꯑꯗꯨꯝ ꯉꯥꯡꯅꯁꯦ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯂꯩꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯍꯧꯋꯤ꯫ ꯕꯦꯜꯀꯅꯤꯗꯒꯤ ꯁꯨꯃꯥꯡꯗ ꯆꯦꯞꯊꯔꯞ ꯌꯦꯡꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯄꯣꯠꯆꯩ ꯊꯥꯡꯒꯠꯂꯝꯃꯤ ꯄꯣꯏꯔꯩꯗꯣ꯫ ꯃꯃꯥꯒ ꯀꯩꯅꯣ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯀꯥꯒꯦ ꯇꯧꯕꯒ ꯁꯃꯤꯜ ꯑꯃꯅ ꯐꯪꯈꯤꯕꯒꯨꯝ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯄꯣꯏꯔꯩꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯀꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯂꯩꯅ ꯃꯥꯅ ꯀꯨꯝꯂꯛꯄꯗ ꯃꯅꯦꯝꯒ ꯑꯣꯛꯅꯩ꯫ ꯁꯅꯥꯇꯣꯝꯕꯤꯁꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯆꯥ ꯊꯣꯏ, ꯅꯪꯁꯨ ꯂꯩꯁꯤꯟꯖꯧꯔꯣ, ꯕ꯭ꯔꯤꯖꯦꯁ ꯂꯥꯛꯑꯅꯤ, ꯃꯥꯒ ꯑꯣꯏꯅꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯕꯅꯤ ꯊꯣꯏꯕꯅ꯫ ꯍꯣꯏ ꯃꯥꯁꯅꯥ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯧꯕ ꯂꯥꯛꯀꯦ ꯀꯥꯏꯅ ꯄꯛꯇꯦ꯫ ꯆꯪꯈ꯭ꯔꯦ ꯃꯥꯁꯨ ꯆꯠꯅꯕꯒꯤꯗꯃꯛ ꯃꯐꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕ꯭ꯔꯤꯖꯦꯁꯅ ꯂꯧꯕ ꯂꯥꯛꯏ꯫ ꯁꯤꯂꯩꯅ, ꯗꯥꯕꯣ ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯁꯤꯂꯩꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ꯫ ꯁꯣꯃꯣꯔꯖꯤꯠꯅ, ꯅꯃꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯁꯦ, ꯀꯌꯥꯝꯕꯨ ꯀꯤꯒꯦ ꯍꯥꯏꯔꯤꯕꯖꯥꯠꯅꯣ? ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯆꯠꯄꯁꯤ ꯅꯠꯇꯦ꯫ ꯕ꯭ꯔꯤꯖꯦꯁꯅ ꯅꯣꯛꯂꯒ, ꯑꯗꯨꯕꯨꯗꯤ ꯕꯕꯥ, ꯏꯃꯥꯁꯨ ꯅꯨꯄꯤꯅꯤꯗꯅ꯫ ꯑꯩꯁꯨ ꯅꯨꯄꯤꯅꯤꯀꯣ, ꯑꯗꯣ ꯑꯩꯗꯤ ꯀꯨꯏꯗꯕꯅꯤ꯫ ꯀꯨꯏꯔꯝꯃꯔꯣꯏ, ꯊꯥꯏꯅ ꯅꯪ ꯉꯥꯏꯕꯗ ꯅꯠꯇ꯭ꯔꯣ ꯁ꯭ꯀꯨꯜ ꯊꯦꯡꯕꯗꯣ? ꯇꯛꯇꯅ ꯅꯥꯟꯗꯅ ꯑꯗꯨꯝ ꯂꯩꯕꯗꯣ, ꯃꯥꯡ ꯑꯃꯨꯛ ꯌꯦꯡ ꯇꯨꯡ ꯑꯃꯨꯛ ꯌꯦꯡ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ꯫ ꯅꯪ ꯉꯥꯏꯕꯗ ꯐꯖꯅꯗꯤ ꯋꯥꯈꯤꯕꯅꯦꯍꯦ ꯄꯣꯏꯔꯩ ꯏꯕꯥꯅꯤ꯫ ꯅꯨꯄꯥ ꯅꯠꯇ꯭ꯔ ꯅꯣꯏ ꯉꯥꯏꯒꯦꯅ ꯉꯥꯏꯍꯜꯂꯤꯕ? ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯤꯅꯦ ꯑꯩꯅ, ꯍꯌꯦꯡꯋꯥꯏ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅꯕ ꯍꯥꯏꯗꯅ꯫ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡꯗꯨꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯅꯣꯏꯅ ꯅꯣꯏ ꯅꯇꯨ ꯉꯥꯏꯕ ꯉꯝꯂꯤꯗꯣ? ꯑꯗꯨꯅꯤ, ꯑꯩꯅ ꯅꯪ ꯇꯣꯉꯥꯟꯅ ꯆꯥꯛ ꯀꯧꯗꯣꯏꯅꯤ꯫ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨ ꯉꯥꯏꯕꯗꯅꯦ ꯑꯩ ꯍꯛꯀꯥꯝ ꯋꯥ ꯆꯟꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯝꯕꯤꯔꯛꯇꯅ ꯑꯩ ꯈꯥꯡꯕꯗꯤ ꯉꯝꯂꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯁꯨꯛꯆꯠ ꯁꯤꯠꯂꯔꯣꯏ꯫ ꯏꯁ ꯗꯥꯕꯣ, ꯅꯪ ꯅꯁꯥ ꯁꯤꯠꯂꯔꯣꯏꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ? ꯍꯩ ꯅꯈꯣꯏꯁꯤꯗꯤꯕ ꯍꯧꯖꯤꯛ ꯄꯣꯛꯍꯟꯗ꯭ꯔꯤꯅꯦ꯫ ꯁꯤꯂꯩꯅ, ꯍꯥꯏꯗꯣꯛꯀꯦ ꯇꯥꯏꯂꯥꯗ꯫ ꯍꯥꯏꯗꯣꯛꯆꯧ, ꯑꯩꯁꯨ ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯖꯩ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯇꯥꯡꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯁꯃꯣꯔꯖꯤꯠꯅ, ꯍꯩ ꯐꯦꯁꯟ ꯁꯣ ꯅꯠꯇꯦꯅ ꯆꯠꯇꯧꯔꯤꯕꯁꯦ, ꯁꯅꯥ ꯅꯪꯕꯣ ꯉꯁꯥꯏꯗꯩ ꯂꯣꯏꯁꯤꯟꯕꯕꯨ? ꯀꯩꯅꯣꯗ ꯕꯕꯥ, ꯃꯥꯂꯦꯝ ꯂꯩꯁꯥꯗꯣ ꯊꯤꯕ ꯈꯪꯗꯗꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯧꯕꯁꯤꯗ꯫ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯅꯦ ꯊꯦꯡꯅ ꯂꯥꯛꯑꯦ ꯍꯥꯏꯅꯔꯅꯤ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯊꯣꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯣꯏꯔꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯖꯦꯟꯒ ꯂꯟꯆꯦꯟꯕꯒꯅ ꯉꯥ ꯊꯣꯡꯅꯕꯒꯤꯗꯃꯛ ꯉꯥ ꯀꯟꯅ ꯁꯦꯝꯂꯤ꯫ ꯄ꯭ꯔꯤꯇꯤꯅꯥꯒ ꯇꯥꯏꯂꯥꯒꯗꯤ ꯉꯁꯥꯏꯅ ꯂꯥꯛꯇꯨꯅ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯔꯦ꯫ ꯍꯣꯝꯗꯨꯗ ꯁꯦꯕꯥ ꯇꯧꯕꯒꯤ ꯂꯩꯔꯤꯕ ꯅꯍꯥ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯍꯦꯟꯖꯥꯡ ꯁꯦꯝꯅꯕꯒꯤꯗꯃꯛ ꯌꯥꯎꯔꯛꯂꯤꯕ ꯃꯈꯣꯏ ꯅꯨꯄꯤ 3, ꯃꯈꯣꯏ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯕꯅꯤ꯫ ꯕꯥꯃꯣꯟꯁꯨ ꯂꯟꯆꯦꯟꯕꯅ ꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯑꯃ ꯍꯥꯏꯅꯈꯤꯕꯗꯨꯅ ꯉꯁꯥꯏꯅ ꯂꯥꯛꯇꯨꯅ ꯆꯥꯡꯃꯩ ꯊꯥꯒꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯄ꯭ꯔꯤꯇꯤꯅꯥꯅ, ꯏꯃꯥ ꯍꯣꯏꯗꯤ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯕꯨꯡꯗ ꯂꯧꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯅ ꯂꯥꯛꯄꯗ꯫ ꯑꯣ꯫ ꯇꯥꯏꯂꯥꯅ, ꯉꯥꯏꯈꯣ ꯄꯣꯏꯔꯩ, ꯅꯣꯏꯒꯤꯁꯦ ꯍꯩꯔꯤꯕꯣꯞ ꯌꯥꯎꯗ ꯃꯥꯜꯂꯦ, ꯂꯩꯇ꯭ꯔꯤꯕꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯄꯨꯁꯜꯂꯛꯇꯕꯩꯔꯣ? ꯉꯁꯥꯏ ꯑꯩꯅ ꯄꯨꯔꯛꯄꯗ ꯌꯥꯎꯔꯛꯄꯅꯤ, ꯑꯩ ꯂꯧꯔꯛꯀꯦ꯫ ꯄꯣꯏꯔꯩꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯔꯨꯔꯒ ꯇꯨꯡꯗ, ꯁꯦ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦꯗꯣ ꯌꯦꯡꯉꯣ, ꯊꯣꯏꯗ꯭ꯔꯤꯡ ꯑꯗꯒꯤ ꯕꯦꯁꯣꯟꯁꯤꯁꯨ ꯉꯧꯅꯕ ꯇꯧꯔꯣ꯫ ꯄ꯭ꯔꯤꯇꯤꯅꯥꯅ, ꯊꯝꯃꯣ, ꯁꯤ ꯁꯣꯏꯕ ꯂꯣꯏꯔꯒ ꯉꯧꯔꯒꯦ꯫ ꯑꯇꯩꯗꯤ ꯀꯩꯁꯨ ꯋꯥꯠꯇ꯭ꯔ ꯃꯥꯜꯂꯦꯗ꯫ ꯑꯩꯌꯥ, ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ? ꯅꯥꯀꯨꯞꯄꯤ ꯌꯥꯎꯗꯦꯅꯦꯍꯦ ꯅꯣꯏꯒꯤꯁꯦ꯫ ꯉꯔꯥꯡꯗꯤ ꯂꯩꯔꯛꯈꯤꯕꯅꯤꯗ, ꯆꯤꯊꯍꯧꯔ ꯃꯥꯜꯂꯦ꯫ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯒ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯈꯤꯒꯦ꯫ ꯄꯣꯏꯔꯩꯗꯨ ꯍꯣꯝꯒꯤ ꯃꯤ ꯑꯃꯗ ꯀꯩꯅꯣ ꯈꯔ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯒ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ, ꯈꯦꯔꯒꯤ ꯃꯄꯣꯠ ꯑꯗꯒꯤ ꯑꯇꯩ ꯑꯋꯥꯠꯄꯁꯤꯡꯗꯨ ꯂꯩꯔꯨꯅꯕ ꯍꯥꯏꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯇꯥꯡꯗꯨꯗ ꯕ꯭ꯔꯤꯖꯦꯁꯀꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯀꯨꯝꯊꯔꯛꯇꯕꯗꯨꯗ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯕꯤꯔꯛꯏ꯫ ꯁꯣꯝꯗ ꯁꯤꯂꯩꯃꯁꯨ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯍꯥꯏꯅ ꯄꯥꯏꯕꯒ
Mapa chana kibaga silay masado thonglom da silake tawi. Poirina tahadha silay bungak laga as sopro. Hangi suhan hairamu yadro. Poiri mana tapna sambiraga kumtharagle. Nang kumtharak tabadudune kaidorabano tawba ay soikrese. Machan na mamogi makut samlaga tawrak liba matawduda sanatumbi changsilaga. Kaidore masathoy. Kashitawdi ima sana. Ima changminaramuse. Tatundi. Pot khra layrukige watlame. Bridges na kay po no ayu layrage gari siya pasana 1,000 rigay sida. Hoy adusu yai. Kirda hamnaba dry fruit khra layro. Kazu badam gumbado kismis ti layrabani. Aduga maroy na kopiga. Bizesu hoy haiduna garida mana kaduna thawkre. Mana mamay lay shilak padadi makhoy dumang thaduna layramle. Poire mamaga punna chatminariba nupi mangonda mitpham thamlai. Tabli khong thang na itap na chatlibado munnang hakti yingi. Tapna ingna chatpa hitaba nupi ni. Anaba na maram oiraga tapna thangliba khong thang ado nungshina yingi. Khong thang dagi miking khazak thaiduna yinglai. Muga phanik angawba mapan lay machu awawba na kotpa ama setlammi. Pi angawba maduga chanaba isam samba purit top angawba. Masam ajotpado kanghanlabra kanghandribra haibadi khangba ngamrudre. Adubu ningthi na narumbai mapada china sambul punsilami nupido. Maithongi sarukti hauzik ngahaki mamangda haipet uhawbaduda khanghawi. Kerakti haiba. Ka hina machu thoktaba nude lipstick ama chamna sanglaga isam samna lakibani nupido uhobani nupama naso nupi magi matawdo mangda chatkraba nupido mai tung onduna yinglei lao hainasu makhun ingit tawragli poiring hak adumna leplam matungda mana kaurakpa manba ingituda tapna makhong thangduna tungda inaregle silaini henjang semi ba adom changsinkibada nupado khongthang yangkhatlaga nupido khami Ngaiko, kaidoge haino. Hinjang sembase mating pangge tawba. Nupidugi makut lama pharai. Kaina tatot, mi mangsida kaidore haibano. Nang nontharaw phamba yaba nate. Hinjang sembada nang phamoidra. Ai chiram loroge, aduga tumin phamu. Kaisu tawroi ba. Nahansu kaisu tawroi hairaga tawridani. Wayang wahangano, sida dum lepamu. Ngak leiraga chirama puraga lai. Semba yawdraso moy manakta leige. Chair do ensang semle badugi manakta thangzin birai tailana torgon khoklambado lepaga kharangana la oyadro yada tawrini ado aina tawba yaba yawbro yare tawningai kaisu leitre nangadum phammo sileina ado nangi kamkan tarage luhumbagi wadu boba o lamta pan khalakpada tare adudi watline Pritina na amu nangsu phazana pharani aduna luhumbadane akoina ko chentela dawni tailana aigidi haina khara thinta zarasu matam lepe nangalan chen bugana kamai tawba Pritin hanok laga loi raga ne tan hongsarage khoidi shileina haigamdana noigidi imung manungna loi khangnaradoba mango ko karaga hongtok lage natte tan butan sile eda aidi tailana kege Pritina na khumge tawbaga jena noi hom lai katnabagi haina horabani dazan loi horabo haina phamlai made hogolagle loi hore noi sulai mom kala horlo asumna makhoi humdo lai kat phamlom da lai sanato mina mamo obada manak tale phalli mama mapagi nokmi besaktamna mitmang da lai bado obada mapuni nushirei Poirei mana machanupa sakna laigi thoram khudingmak tawrammi silai madu obaduna helankre mapuni nungsibado mapidu taraktana bahaina yamna wana khangkatlaga tumin lepi nupido ngaki matong lai katpagi matang yorakpada somojat sanatombi makhoi anina luchinglaga photo aniduda hailei amadi paisa katli silai ma su katna bahaina leido hek thadabaga mama mapa anigi photo da munna yinglui Khangsilamu bido makata na khambangamda tapna sintharagle. Tungda liba tailana mama nabi adobo tapna konsinbiraktuna themzinbi. Silay makuna mapi daythok laga makok laytana kurumzaraga maphamdudagi thokre.
ꯄꯣꯏꯔꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯕꯤ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤꯕꯗꯨꯗ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯁꯤꯂꯩ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯍꯣꯝꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯁꯦꯝꯂꯤꯕ ꯂꯩꯀꯣꯜꯗꯨꯗ ꯂꯥꯛꯏ꯫ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯇꯩꯊꯣꯛꯈ꯭ꯔꯕ ꯄꯤꯔꯥꯡꯗꯣ ꯃꯅꯤꯡ ꯑꯃꯨꯛ ꯇꯝꯃꯛꯂꯦ꯫ ꯕꯕꯥ, ꯃꯃꯥ, ꯅꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯅꯆꯥꯁꯨ ꯅꯆꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯀꯥꯟ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ꯫ ꯅꯆꯥꯅ ꯉꯁꯤ ꯀꯠꯆꯔꯤꯕ ꯈꯔꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯌꯨꯀꯣ꯫ ꯄꯣꯏꯔꯩ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯊꯣꯏ, ꯀꯞꯄ ꯄꯦꯟꯗ꯭ꯔꯕꯣ? ꯄꯤ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯇꯥꯇꯣꯟ, ꯄꯣꯏꯔꯩ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯩꯒꯦ, ꯅꯅꯥꯛꯇ ꯑꯩ ꯂꯩꯒꯦ꯫ ꯀꯞꯅꯤꯡꯂꯤꯕꯗꯣ ꯀꯞꯊꯣꯛꯑꯣ, ꯑꯩ ꯊꯤꯡꯂꯣꯏ, ꯀꯞꯀꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯣꯏ꯫ ꯏꯃꯥ ꯕꯕꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕꯗꯣ ꯄꯤꯔꯥꯡꯒꯤ ꯃꯇꯦꯡꯅ ꯃꯄꯥꯟ ꯊꯣꯛꯍꯜꯂꯣ꯫ ꯅꯪꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯀꯞꯊꯣꯛꯑꯣ꯫ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯉꯥꯊꯔꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯤꯗꯨꯁꯨ ꯃꯣꯡ ꯍꯥꯗ ꯁꯤꯟꯊꯔꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯄꯤꯔꯥꯡ ꯈꯛꯇꯃꯛ ꯁꯤꯟꯊꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯈꯣꯜ ꯊꯣꯔꯛꯂꯦ꯫ ꯄꯣꯏꯔꯩꯅ ꯇꯞꯅ ꯇꯞꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ, ꯁꯤꯂꯩꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯉꯔꯥꯡ ꯃꯪꯗꯁꯨ ꯎꯔꯝꯃꯦ ꯇꯥꯇꯣꯟ꯫ ꯃꯃꯥꯒ ꯕꯕꯥꯒꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯨꯔꯤ ꯇꯥꯕꯤꯗ ꯂꯦꯞꯂꯒ ꯑꯩꯕꯨ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯌꯥꯗꯦ꯫ ꯑꯁꯤꯕ ꯊꯋꯥꯏꯗꯤ ꯌꯨꯝꯗ ꯆꯪꯍꯩꯗꯦ ꯍꯥꯏꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯌꯦ꯫ ꯉꯁꯤ ꯀꯠꯂꯤꯕ ꯎꯁꯣꯞꯁꯦ ꯃꯈꯣꯏꯅꯁꯨ ꯄꯥꯝꯖꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄ ꯍꯧꯅꯗꯦ꯫ ꯅꯪꯅ ꯇꯧꯖꯕꯁꯤꯗꯅꯦ ꯏꯃꯥ ꯕꯕꯥꯅ ꯄꯦꯟꯕꯤꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯣꯃꯣ ꯃꯤꯅꯣꯛ ꯇꯝꯒꯗꯕꯅꯤ꯫ ꯁꯤꯂꯩ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯞꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ꯫ ꯉꯁꯤꯗꯤ ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯈꯣꯏꯗ ꯇꯝꯅꯤꯡꯕ ꯏꯄꯥꯎꯁꯨ ꯇꯝꯊꯣꯛꯐꯝ ꯈꯪꯗ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯦ꯫ ꯑꯩ ꯃꯈꯣꯏꯗ ꯑꯩꯒꯤ ꯄꯥꯎ ꯇꯝꯅꯤꯡꯉꯤ꯫ ꯀꯔꯝꯕ ꯅꯪꯒꯤ ꯅꯄꯥꯎ? ꯑꯩꯒꯤ ꯏꯄꯥꯎꯗꯤ ꯅꯪꯅꯤ꯫ ꯑꯩꯅ ꯇꯝꯅꯤꯡꯕ ꯏꯄꯥꯎ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ꯫ ꯃꯃꯥ, ꯕꯕꯥ, ꯃꯈꯣꯏ ꯑꯅꯤꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯃꯈꯣꯏꯗꯒꯤ ꯇꯥꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯇꯥꯇꯣꯟ ꯂꯩ ꯍꯥꯏꯅ ꯊꯃꯣꯏ ꯄꯦꯟꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯇꯥꯇꯣꯟ, ꯅꯪꯒꯤ ꯃꯔꯝꯅ ꯃꯥꯁꯅꯥ ꯑꯃꯗꯤ ꯕꯕꯥꯕꯨꯁꯨ ꯑꯩꯅ ꯐꯪꯖꯕꯅꯤ꯫ ꯃꯥꯁꯅꯥ ꯑꯃꯗꯤ ꯕꯕꯥꯅ ꯑꯩꯕꯨ ꯃꯆꯥꯅ ꯃꯆꯥꯒꯨꯝ ꯂꯨꯅꯁꯨ ꯇꯧꯕꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯣꯏꯔꯩꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯥ ꯕꯕꯥꯒꯤ ꯑꯋꯥꯠꯄ ꯈꯪꯍꯟꯗ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯤꯡꯉꯤ꯫ ꯇꯥꯇꯣꯟ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯄꯨꯟꯁꯤꯁꯤꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯈ꯭ꯔꯔꯣꯏ꯫ ꯄꯣꯏꯔꯩꯅ, ꯅꯪꯅ ꯑꯩ ꯐꯪꯕ ꯅꯠꯇꯦ ꯃꯆꯥꯊꯣꯏ, ꯑꯩꯅ ꯅꯪꯕꯨ ꯐꯪꯖꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯇꯥꯡꯂꯕ ꯃꯅꯤ ꯃꯌꯥꯝꯗꯒꯤꯁꯨ ꯏꯐꯝꯗꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏꯅꯤ, ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯅꯤ ꯅꯪꯗꯤ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯒꯤ ꯊꯋꯥꯏ ꯃꯆꯥ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯝꯂꯛꯏ꯫ ꯃꯈꯣꯏꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯔꯥꯡ ꯇꯧꯔꯛꯏ꯫ ꯁꯣꯝꯗ ꯂꯟꯆꯦꯟꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯌꯦꯟꯕꯗꯣ ꯌꯥꯎꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯃꯇꯧꯗꯨꯗ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯅꯔꯝꯗ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯥꯕꯅꯤ, ꯑꯩꯁꯨ ꯄꯪꯉꯤꯅꯤ꯫ ꯂꯟꯆꯦꯟꯕꯅ, ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯪ ꯀꯔꯝꯕ ꯄꯨꯈ꯭ꯔꯝꯗ ꯆꯥꯅꯤꯡꯉꯤ? ꯅꯪꯒꯤ ꯇꯣꯉꯥꯟꯅꯅꯦ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯕꯥꯛ ꯐꯖꯕꯁꯤꯃ ꯊꯧꯒꯜ ꯇꯧꯔꯝꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯇꯥꯛꯂꯦ꯫ ꯍꯣꯝꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯄꯔꯦꯡ ꯁꯥꯅ ꯐꯝꯂꯒ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡꯗꯣ ꯍꯥꯎꯅ ꯆꯥꯅꯔꯤ꯫ ꯄꯣꯏꯔꯩ, ꯕ꯭ꯔꯤꯖꯦꯁ, ꯖꯌꯥꯟꯅ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯝꯗꯒꯤ ꯍꯜꯂꯛꯂꯒ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯈ꯭ꯋꯥꯏꯔꯟꯕꯝ ꯐꯥꯎꯗꯨꯅ ꯍꯜꯂꯛꯏ꯫ ꯄꯣꯏꯔꯩꯕꯨ ꯈꯪꯀꯧ ꯀꯧꯔꯛꯏ ꯁꯤꯂꯩꯅ꯫ ꯇꯥꯇꯣꯟ, ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯃꯣ꯫ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯔꯔꯗꯒꯤ ꯌꯦꯡꯂꯛꯏ꯫ ꯃꯇꯥꯏ ꯑꯣꯏꯅ ꯈꯥꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯧꯗ ꯌꯦꯡꯂꯒ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯆꯥꯊꯣꯏ? ꯁꯪꯒꯣꯝ ꯑꯐꯝꯕ ꯂꯩꯕꯤꯌꯣ꯫ ꯄꯣꯏꯔꯩ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯃꯉꯣꯟꯗ꯫ ꯑꯝꯇꯪ ꯑꯣꯏꯁꯨ ꯂꯩꯕꯤꯌꯣꯕ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯏꯃꯥꯅꯅꯦ ꯁꯪꯒꯣꯝ ꯑꯅꯧꯕꯗꯣ ꯂꯧꯕꯤꯔꯒ ꯐꯝꯍꯟꯒꯦ, ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯣꯗꯅ꯫ ꯃꯥꯁꯅꯥ, ꯑꯗꯨꯗꯤ ꯀꯨꯏꯅ ꯆꯪꯉꯅꯤꯌꯦ, ꯑꯩ ꯉꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ, ꯂꯩꯕꯤꯌꯣꯕ ꯑꯝꯇꯪ ꯑꯣꯏꯔꯁꯨ꯫ ꯁꯣꯃꯣꯖꯤꯠꯅ, ꯑꯉꯥꯡꯅ ꯑꯁꯨꯛ ꯆꯥꯅꯤꯡꯉꯁꯤꯗꯅꯦ ꯊꯣꯏꯕ,
ꯅꯪ ꯑꯃꯔ ꯑꯅꯤꯔ ꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛ ꯂꯩꯕꯤꯔꯨꯔꯣ ꯁꯤꯂꯩꯅ ꯇꯥꯕ꯭ꯔꯥ ꯇꯥꯇꯣꯟ ꯕꯕꯥꯅꯁꯨ ꯌꯥꯔꯦ ꯑꯝꯇ ꯂꯩꯕꯤꯌꯣꯕ ꯁꯅꯥꯇꯣꯝꯕꯤꯅ ꯍꯣꯏ ꯍꯣꯏ ꯑꯃꯔ ꯑꯅꯤꯔ ꯍꯦꯛ ꯂꯩꯕꯤꯔꯛꯑꯣꯁꯦ ꯏꯃꯥꯅꯁꯨ ꯐꯝꯍꯟꯒꯦ ꯑꯅꯧꯕꯗꯣ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯐꯝꯕꯗꯣ ꯑꯣꯏꯅ ꯄꯤꯖꯔꯁꯤ ꯁꯤꯂꯩ ꯅꯣꯛꯃꯤ ꯑꯃꯨꯛꯇꯨꯅ ꯑꯃꯨꯛꯁꯨ ꯆꯠꯂꯣ ꯇꯥꯇꯣꯟ ꯍꯤꯆꯦꯟ ꯄꯥꯏꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯁꯛ ꯐꯖꯕ ꯑꯃ ꯂꯩꯕꯁꯤꯗꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯇꯥꯜꯂꯛꯑꯅꯤ ꯆꯠꯂꯣꯕ ꯍꯣꯏ ꯆꯠꯀꯦ ꯅꯪꯍꯧꯔꯣꯏꯗꯣ ꯁꯤ ꯃꯉꯥꯏꯕ ꯑꯁꯨꯝꯅ ꯄꯣꯏꯔꯩꯅ ꯀꯛꯆꯤꯡ ꯕꯣꯔꯥ ꯑꯗꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯒꯨꯂꯥꯅꯆꯤꯡꯕ ꯈꯔ ꯂꯩꯔꯒ ꯂꯥꯛꯏ ꯁꯤꯂꯩꯅ ꯃꯥꯁꯅꯥ ꯆꯥꯎ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯕꯕꯥ ꯆꯥꯎ ꯏꯄꯥꯗꯤꯅꯦ ꯌꯥꯗꯁꯦ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯅꯪ ꯆꯥꯖꯔꯣ ꯑꯇꯩ ꯂꯣꯏ ꯍꯪꯉꯒ ꯑꯩꯉꯣꯟꯗꯗꯤ ꯍꯪꯕꯤꯔꯛꯇꯦꯕ ꯇꯥꯇꯣꯟꯅ ꯆꯥꯎꯅ ꯄꯤꯔꯛꯑ ꯀꯃꯥꯏꯅ ꯍꯪꯗꯣꯏꯅꯣ ꯁꯦ ꯆꯥꯎ ꯐꯥꯒꯤ ꯇꯧꯅꯤ ꯆꯥꯖꯔꯣ ꯅꯪ ꯑꯗꯨꯝ ꯇꯣꯛꯆꯧꯅ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯔꯥꯎ ꯍꯜꯂꯛꯏ ꯁꯤꯂꯩꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯒꯤ ꯃꯇꯝ ꯄꯣꯏꯔꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯖꯩ ꯅꯨꯃꯤꯠꯇꯣ ꯁꯤꯂꯩ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯃꯗ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨ ꯀꯩꯗꯧꯔꯕ ꯍꯌꯦꯡ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯆꯠꯂꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯁꯨ ꯕꯖꯥꯔ ꯀꯥꯎꯁꯦ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯐꯤꯔꯣꯜ ꯈꯤꯇ ꯂꯩꯒꯦꯕ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯍꯣꯏ ꯑꯁꯦꯡꯕꯩ ꯑꯁꯦꯡꯕꯩ ꯇꯥꯇꯣꯟ ꯀꯩ ꯍꯥꯄꯛꯀꯣꯒꯦ ꯌꯦꯟ ꯃꯐꯩ ꯑꯃ ꯌꯦꯟ ꯁꯦꯟꯐꯝꯗ ꯑꯗꯨꯗꯤ ꯐꯥꯒꯤ ꯇꯧꯅꯦ ꯌꯥꯔꯦ ꯑꯣꯏ ꯅꯪꯁꯨꯅꯦ ꯃꯇꯝ ꯆꯥꯅ ꯆꯥꯗꯧꯅꯤꯀꯣ ꯆꯥꯛꯇꯣ ꯍꯤꯗꯥꯛ ꯆꯥꯗꯧꯅꯤꯅ ꯍꯣꯏ ꯇꯥꯇꯣꯟ ꯊꯝꯃꯝꯃꯣ ꯑꯩ ꯂꯣꯏꯁꯤꯜꯍꯧꯒꯦ ꯊꯦꯡꯉꯅꯤ ꯍꯧꯒꯠꯂꯣꯕ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯐꯖ ꯂꯩꯔꯝꯃꯨ ꯊꯕꯛꯀ ꯁꯨꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯕꯥ ꯆꯠꯂꯣ ꯊꯦꯡꯉꯦ ꯌꯥꯔꯦ ꯌꯥꯗ꯭ꯔꯦ ꯊꯃꯣꯏꯁꯦ ꯂꯨꯝꯊꯔꯦ ꯃꯕꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯆꯠꯂꯣꯕ ꯇꯥꯇꯣꯟ ꯍꯣꯏ ꯅꯅꯥꯏ ꯆꯠꯆꯔꯒꯦ ꯄꯣꯏꯔꯩ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯤꯂꯩꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯐꯥꯔꯛꯏ ꯃꯃꯥꯏ ꯂꯩꯊꯣꯔ ꯌꯦꯡꯂꯛꯏ ꯁꯤꯂꯩꯅ ꯅꯨꯄꯥ ꯃꯉꯣꯟꯗꯗꯤ ꯌꯦꯡꯗ ꯃꯃꯤꯠꯇꯣ ꯈ꯭ꯔꯣ ꯑꯣꯠꯂꯒ ꯇꯥꯇꯣꯟ ꯄꯣꯏꯔꯩꯁꯨ ꯀꯩꯅꯣ ꯍꯥꯏꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯃꯉꯣꯟꯗ ꯅꯛꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯒꯦ ꯄꯨꯛ ꯐꯠꯇꯕꯒꯤ ꯃꯤꯡꯊꯣꯜꯗꯤ ꯑꯩ ꯂꯧꯕ ꯉꯝꯂꯣꯏ ꯋꯥꯍꯩꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯥꯒꯤ ꯑꯣꯏ ꯊꯝꯕ ꯈꯖꯥꯏꯗ ꯃꯆꯤꯟꯅ ꯇꯞꯅ ꯊꯦꯡꯂꯝꯃꯤ ꯐꯠ ꯑꯃꯨꯛ ꯍꯟꯗꯣꯛꯈ꯭ꯔꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯒ꯭ꯔꯣꯡ ꯆꯦꯟꯈꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯈꯤꯕ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯉꯛꯅ ꯌꯦꯡꯍꯧꯏ ꯅꯨꯄꯤ ꯃꯥꯒꯤ ꯆꯤꯡꯕꯥꯜꯅ ꯊꯦꯡꯂꯝꯕ ꯈꯖꯥꯏꯗꯨꯗ ꯇꯞꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯔꯪ ꯑꯃꯗ ꯂꯦꯞꯍꯧꯔꯦ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯥꯗꯤ ꯏꯀꯥꯏꯅ ꯆꯦꯟꯈꯤꯕꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯊꯕꯛꯀꯁꯦ ꯅꯦꯅꯥ ꯇꯥꯅ ꯆꯠꯐꯝꯒ ꯈꯪꯍꯜꯂꯣꯏꯗꯧꯔꯦ ꯆꯨꯝꯃꯦ ꯅꯪꯗꯤ ꯂꯝꯍꯦꯟꯕꯤꯅꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯀꯥꯏꯍꯧꯔꯝꯂꯒ ꯑꯩꯕꯨꯁꯨ ꯂꯝꯍꯦꯟꯕ ꯑꯣꯜꯍꯜꯂꯦ